Ngasi Megi tang manga 2021 Hauzik market haugadore Mayam puniming taminase market amai onsen se Ngasi se RBI ki announcement amalai Hariba announcement asina Hariba news asina karigumba phajaba taragadi market je matharonda fazana kagane aduga karigumba news na thiba taragadi makharomda fazana kungani adubu yengkiba tabani ngasina profit kyam yamna semba yage habado Mayam puniming taminase Hauzik lairiba se Nifty 50 dani lairiba time frame se 3 minute ki time frame ni Mayamna comment da yamna hangbiri 1 minute 3 minute 5 minute hariba time frame si tongan masing se isana pamjaba haiba tare scalping sanabada khwaidagi nungai ba hai taragadi 1 minute se scalping sanabada su nungai adubu isana hainadaba oragadi seasonadaba yai 5 minute khangde 3 minute khangde 15 minute khangde isana pamba time frame ama seasoneraga market sanabada kaisuma kaiba leite hauzik yengiba time frame se 3 minute ki time frame ne hauzik line kya ama singa thame masida singi se kari marungi no haiba matamda mamang gi support sida lei haibani haibadi r lei support sina sida lei haina masida line singa ga loina thamlei hauzik market horokpa matungda kai jaga dagi tholakadagi haiba matamda soi jaga dagi market si give up the thong hangani Gap up the thong hang matung da market si makaron da kumdira natragana mataron da kadira habasi mayam punni yamina se pung tara da RBI ge announce laibana mara moraga market si kamai tawgada ge habado mayam punna ming tamina se sanaming se na semi ba video singa se yengba lora matung da comment piba kawbigano mayam na pirapa comment aduna sanaming se na video no semba matam da maduna thongnawi jage telegram gi khuthang da Yamna hangpirakpa wahangsing aduki mat yamna harauzai yamna sun nungaizai aina khangba khara miyamda share tawba sida miyamna penbibagi damakta miyambu haningai laitana thagasari hauzik market haugadaba second kuntradagi sangai silale market horo matungda kai jaga da sangba yaba kai jaga da thokpa yage habase miyam punni yangminara matungda khangminase sanami sen stock market ki maramda Mayam da khara video usaraga share tawjriba se yamna hairubagi share tawjaba nate aina khanguba du mayam da sumai taraga paisa tanba yai haidana mayam da share tawjabani sanami sena semi ba stein tawriba stein sida yamna laiba mong da nomagi paisa khara da su tanba yagadra haidana mayam da video se share tawjabani hariba video se mayam na support tawbiu haidana mayam ge mfam da sanami sena haizari Ihanana tholiba candle se angang mani angang basi kaitana kungda ge habado mayam punming taminase hauzik se makhalom da yamna tapna di singthari masina kaitana singthage da ge habado yenga matungda line ama akoni yekpai daga lai masi se swai jaga dagi maji matrom da kakhatpana maramoidana masigi maton ithang saru asida line ama chingaga thame Masigi saron maton itang bahai batare swagi jaga si sedo yamna lay masina takpadi bayar khar lay habane mamang gi video da zo haizare swagi saruk se bayar laybana maram moiraga market si maton da kakhatpani adubu kaba ngamgadra natragana ngamoidra habadudi masigi candle si loro matungda akoina khangba ngangani karamba timing da sangada ge habadu myam punna yengse myamna comment da biri yamna kupthana sangbagi matam takpiu haidana sangbagi matam se ayama video singda haibra haina de khalli adubo ngasi su myam punna khangmina se kai jaga da sangba yaba kai jaga da thokpa yage habado myam punni yengmina se hauzik saliba candle se minute loigadore next candle da kai tholaka dage habado myam punni yengmina matungda sangba yaba candle loragana sangani sangba yaba candle loragana sangaroi ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯂꯩꯕ ꯐꯪꯍꯧꯔꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯌꯣꯟꯕ ꯐꯪꯍꯧꯔꯔꯣꯏꯗꯅ ꯄꯪꯌꯣꯟ ꯌꯣꯟꯕꯗꯨ ꯅꯠꯇꯕ ꯐꯖꯕ ꯇꯥꯏꯃꯤꯡ ꯐꯖꯕ ꯃꯐꯝꯗ ꯐꯠ ꯂꯥꯎ ꯆꯪꯒꯅꯤ ꯑꯗꯨꯒ ꯐꯠ ꯂꯥꯎ ꯇꯣꯛꯑꯒ ꯂꯣꯏꯔꯦ ꯌꯥꯝꯕ ꯌꯥꯝꯗꯕꯗꯨꯗꯤ ꯑꯩꯅ ꯆꯪꯉꯨꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯖꯕ ꯄꯣꯠꯅꯤ ꯅꯣꯡꯃꯒꯤ ꯁꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯅꯣꯡꯃꯒꯤ ꯂꯨꯄꯥ 1,000 ꯂꯨꯄꯥ 2,000 ꯑꯩꯒꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯨꯒꯤ ꯑꯗꯨꯝ ꯖꯁ ꯈꯔ ꯐꯪꯉꯒꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯁꯅꯥꯃꯤꯁꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ Hauzik saliba candle ase loisilakpa timing da kari oigadage habado myam punna yengse hauzik makharom da de
ꯈꯔ ꯈꯔꯗꯤ ꯆꯤꯡꯊꯔꯛꯂꯤ ꯌꯦꯁ ꯆꯤꯡꯊꯔꯛꯑꯣ ꯑꯗꯨꯗꯤ ꯆꯤꯡꯊꯔꯛꯑꯣ ꯑꯗꯨꯗꯤ ꯌꯦꯁ ꯃꯈꯥꯔꯣꯝꯗ ꯐꯖꯅ ꯆꯤꯡꯊꯔꯛꯂꯦ ꯃꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯦꯟꯗꯜꯁꯤ ꯁꯤꯗ ꯂꯥꯏꯟꯁꯤ ꯆꯤꯡꯈꯠꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯃꯈꯥ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯒ ꯊꯝꯃꯦ ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯁꯤꯅ ꯍꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯅ ꯍꯥꯏ ꯑꯣꯏꯔꯦ ꯃꯁꯤꯅ ꯂꯣ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯁꯤꯗ ꯌꯦꯛꯑꯒ ꯊꯝꯖꯕꯅꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯍꯥꯏ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯣ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯇꯧꯏ ꯃꯗꯨꯗꯨ ꯅꯠꯇꯦ ꯃꯁꯤꯁꯤꯅ ꯉꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯒꯤ ꯍꯥꯏ ꯂꯣ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯌꯦꯛꯑꯒ ꯊꯝꯕꯅꯤ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯀꯦꯟꯗꯜ ꯊꯣꯛꯄ ꯍꯧꯔꯦ ꯁꯦꯀꯦꯟ ꯀꯦꯟꯗꯜꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯈꯥ ꯋꯥꯏꯔꯞꯇꯒꯤ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯥꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯐꯥꯔꯁ ꯀꯦꯟꯗꯜꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯤꯁꯤ ꯃꯁꯤꯗꯤ ꯊꯨꯒꯥꯏꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯤꯒꯅꯤ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯀꯦ ꯍꯥꯏꯔꯒꯅ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯐꯥꯔꯁ ꯀꯦꯟꯗꯜꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤꯗ ꯊꯨꯒꯥꯏꯔꯒ ꯃꯈꯥꯔꯣꯝꯗ ꯀꯨꯝꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯌꯣꯟꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯁꯅꯥꯃꯤꯁꯤꯡꯒꯤ ꯊꯥꯖꯕꯅꯤ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝꯅ ꯄꯤꯛꯁꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯛꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯁꯤ ꯌꯦꯁ ꯃꯈꯥꯔꯣꯝꯗ ꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ ꯃꯁꯤꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯂꯩꯒꯗꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁꯅ ꯀꯌꯥꯗ ꯂꯩꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯁꯅꯥꯃꯤꯡꯁꯦꯟꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁ ꯈꯟꯕꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯣꯡꯉꯤꯕ ꯄꯩꯁꯥ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯂꯥꯞꯅ ꯈꯜꯂꯨ ꯇꯥꯔꯒꯗꯤ ꯁ꯭ꯀꯥꯜꯄꯤꯡ ꯁꯥꯟꯅꯕꯗꯗꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯟꯊꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯣꯡꯉꯤꯕ ꯄꯩꯁꯥ ꯃꯁꯤꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯂꯩ ꯍꯧꯖꯤꯛ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯆꯤꯡꯈꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯀꯦꯟꯗꯜ ꯑꯁꯤꯅ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯔꯀꯦꯠꯁꯤ ꯀꯔꯣꯝꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯌꯣꯟꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯁ꯭ꯇꯣꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯇꯥꯔꯒꯗꯤ ꯌꯣꯜꯂꯨꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯐꯤꯠꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯤ ꯁꯅꯥꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯀꯦꯟꯗꯜ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯁꯤ ꯌꯦꯡꯉꯁꯤ ꯃꯁꯤꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯌꯣꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯊꯛꯂꯣꯝꯗ ꯀꯥꯕꯒꯤ ꯃꯃꯤꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯁꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯀꯦꯟꯗꯜ ꯑꯁꯤ ꯃꯤꯅꯤꯠ ꯂꯣꯏꯒꯗꯧꯔꯦ 3 ꯃꯤꯅꯤꯠꯀꯤ ꯀꯦꯟꯗꯜꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯁꯤ ꯁꯤꯗꯒꯤ ꯀꯥꯕ ꯏꯉꯝ ꯉꯝꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯉꯒꯅꯤ ꯌꯦꯁ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯒꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯒꯗꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁꯁꯤ ꯍꯧꯖꯤꯛ ꯆꯣꯡꯉꯤꯕ 14550 ꯁꯤꯗ ꯆꯪꯉꯅꯤ ꯃꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ 300 ꯀ꯭ꯋꯥꯟꯇꯤꯇꯤ ꯂꯩꯔꯒꯦ ꯃꯥꯔꯀꯦꯠꯇꯅꯤ ꯂꯩꯔꯤꯕꯁꯦ ꯑꯣꯔꯗꯔ ꯄꯤꯔꯦ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯣꯔꯠꯐꯣꯂꯤꯑꯣꯗ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯕ ꯄꯩꯁꯥ ꯑꯁꯤ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯂꯨꯄꯥ 9,000ꯒꯤ ꯆꯥꯡꯅꯤ ꯃꯁꯤꯁꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯤꯕ ꯇꯥꯔꯒꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯃꯥꯡꯗꯅꯕ ꯁ꯭ꯇꯣꯞ ꯂꯣꯁꯇ ꯆꯪꯉ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯁꯇ ꯂꯨꯄꯥ 90 ꯊꯝꯂꯦ ꯇ꯭ꯔꯤꯒꯔꯗꯅ 90.05 ꯍꯥꯏꯅ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯣꯔꯗꯔ ꯑꯁꯤ ꯄꯤꯔꯦ ꯃꯁꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯣꯔꯗꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯝꯃꯒꯅꯤ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯆꯪꯉ ꯃꯇꯨꯡꯗ ꯌꯥꯎꯔꯒ ꯂꯩꯔꯦ ꯑꯩꯅ ꯂꯩꯕꯅ ꯂꯨꯄꯥ 91 ꯑꯗꯨꯒ ꯌꯣꯟꯕꯅ ꯍꯥꯏꯕꯗꯤ ꯁ꯭ꯇꯣꯞ ꯂꯣꯁꯅ 90ꯗ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯔꯤꯛꯁꯁꯤ ꯂꯨꯄꯥ ꯑꯃꯒꯤ ꯆꯥꯡꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯡꯕ ꯇꯥꯔꯒꯅ ꯂꯨꯄꯥ 100 ꯇꯣꯡꯕ ꯇꯥꯔꯒꯅ ꯂꯨꯄꯥ ꯀꯌꯥ ꯇꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯆꯪꯉ ꯃꯇꯨꯡꯗ ꯃꯣꯗꯤꯐꯥꯏꯗ ꯆꯪꯉ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤ ꯃꯥꯔꯀꯦꯠꯁꯤ ꯊꯥꯗꯣꯛꯅꯔꯕ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯠꯁꯤꯅ ꯃꯊꯛꯂꯣꯝꯗ ꯀꯥꯔꯛꯄ ꯇꯥꯔꯒꯁꯨ ꯌꯥꯝ ꯊꯨꯅ ꯑꯦꯛꯖꯤꯠ ꯇꯧꯕ ꯅꯪꯅꯕꯒꯤꯗꯃꯛꯇ ꯃꯥꯔꯀꯦꯠꯇ ꯊꯝꯂꯦ ꯃꯥꯔꯀꯦꯠꯇ ꯊꯝꯃꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯦꯛꯖꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯤ ꯃꯥꯔꯀꯦꯠꯁꯤ ꯀꯗꯥꯏ ꯇꯥꯅ ꯀꯨꯝꯃꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯈꯪꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇ ꯌꯥꯝꯅ ꯇꯞꯅ ꯀꯨꯝꯊꯔꯤ ꯍꯧꯖꯤꯛꯁꯤ ꯂꯨꯄꯥ 2,000-3,000ꯒꯤ ꯆꯥꯡ ꯇꯣꯡꯕ ꯌꯥꯕꯒꯤ ꯃꯃꯤ ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛꯁꯤ ꯃꯈꯥꯔꯣꯝꯗ ꯐꯖꯅ ꯀꯨꯝꯊꯔꯤ
ꯃꯁꯤ ꯀꯨꯝꯊꯔꯛꯄꯁꯤ ꯀꯥꯏ ꯖꯒꯥ ꯇꯥꯅ ꯀꯨꯝꯊꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪ ꯍꯥꯏꯕ ꯇꯥꯔꯦ ꯆꯪꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯑꯗꯨꯒ ꯊꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯅꯤ ꯌꯥꯝꯅ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯁꯦ ꯃꯗꯨꯗꯨꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯒꯤ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯤ ꯁꯤꯗꯒꯤ ꯁꯞꯄꯣꯔꯠ ꯂꯧꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤ ꯕꯥꯌꯔ ꯈꯔ ꯂꯩ ꯍꯥꯏꯕꯅꯤ ꯌꯦꯡꯉꯁꯤ ꯃꯥꯒꯅ ꯂꯨꯄꯥ 100 ꯇꯣꯡꯉꯒꯅ ꯂꯨꯄꯥ ꯀꯌꯥ ꯇꯣꯡꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯀꯨꯝꯃꯤꯕ ꯑꯁꯤ 3 ꯃꯤꯅꯤꯠꯀꯤ ꯀꯦꯟꯗꯜ 3 ꯀꯨꯝꯕ ꯍꯧꯔꯦ 3 ꯃꯤꯅꯤꯠꯀꯤ ꯀꯦꯟꯗꯜ 3ꯁꯤꯅ ꯀꯌꯥꯝ ꯁꯥꯡꯅ ꯀꯨꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯤ ꯌꯦꯁ ꯃꯈꯥꯔꯣꯝꯗ ꯌꯥꯝ ꯇꯝ ꯇꯝ ꯆꯤꯡꯊꯔꯛꯂꯦ ꯑꯩꯅ ꯊꯝꯃꯝꯕ ꯑꯦꯔꯣꯁꯤꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯖꯒꯥꯁꯤꯗꯒꯤ ꯀꯥꯏꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥꯔꯣꯝꯗ ꯈꯔ ꯆꯤꯡꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯅꯥꯃꯤꯁꯤꯡꯒꯤ ꯊꯥꯖꯕꯅꯤ ꯌꯦꯡꯉꯁꯤ ꯀꯌꯥꯝ ꯁꯥꯡꯅ ꯀꯨꯝꯃꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯁꯤ ꯀꯨꯝꯃꯛꯑꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯤꯠꯅ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒ ꯀꯥꯏ ꯖꯒꯥꯗ ꯊꯥꯗꯣꯛꯄ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯤ ꯑꯦꯛꯖꯤꯠ ꯇꯧꯕ ꯌꯥꯕꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯑꯦꯛꯖꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯔꯀꯦꯠꯇ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤꯕ ꯑꯁꯤ ꯆꯤꯡꯈꯠꯂꯦ ꯃꯁꯤꯅ ꯆꯤꯡꯈꯠꯄꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁꯞꯄꯣꯔꯠ ꯈꯔ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯕꯥꯌꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯈꯤꯇꯪ ꯆꯤꯡꯈꯠꯈ꯭ꯔꯦ ꯆꯤꯡꯈꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯖꯔ ꯖꯔ ꯍꯜꯂꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯤꯠ ꯌꯥꯝꯅ ꯂꯩꯔꯝꯕ ꯑꯗꯨ ꯌꯥꯝꯅ ꯐꯪꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯉꯁꯥꯏ ꯐꯥꯁ ꯀꯦꯟꯗꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯥꯁ ꯀꯦꯟꯗꯜꯒꯤ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯤꯕ ꯖꯒꯥ ꯑꯁꯤꯗ ꯁꯞꯄꯣꯔꯠ ꯂꯧꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯇꯣꯏꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯉꯁꯤ ꯌꯦꯁ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯦ ꯀꯨꯝꯃꯣ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯈꯣ ꯁ꯭ꯋꯥꯏ ꯖꯒꯥ ꯑꯁꯤꯗ ꯈꯔ ꯄꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯒꯤ ꯀꯦꯟꯗꯜ 3 ꯁꯨꯕ ꯀꯦꯟꯗꯜꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯁꯦꯗꯣ ꯑꯁꯥꯡꯕ ꯑꯃ ꯂꯩꯔꯤꯁꯦ ꯁꯦꯗꯣ ꯂꯩꯕ ꯖꯒꯥꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯕꯥꯌꯔꯁꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯤ ꯁ꯭ꯋꯥꯏ ꯖꯒꯥꯗꯒꯤ ꯆꯤꯡꯈꯠꯄ ꯌꯥꯕꯒꯤ ꯃꯃꯤꯁꯤ ꯑꯩꯈꯣꯏꯅ ꯎꯕꯗꯤ ꯐꯪꯂꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯀꯦꯟꯗꯜꯁꯤ ꯑꯉꯥꯡꯕ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯃꯈꯥꯔꯣꯝꯗ ꯐꯖꯅ ꯀꯨꯝꯈꯤ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯪꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯂꯒꯅ ꯀꯌꯥ ꯐꯪꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯁꯤꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯌꯦꯁ ꯀꯨꯝꯃꯣꯗꯨꯗꯤ ꯁ꯭ꯋꯥꯏꯒꯤ ꯖꯒꯥ ꯁꯤꯗ ꯈꯔ ꯄꯜꯂꯒ ꯂꯩꯔꯦ ꯄꯜꯂꯤꯕ ꯖꯒꯥ ꯑꯁꯤꯅ ꯀꯩꯒꯨꯝꯕ ꯀꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯆꯤꯡꯈꯠꯂꯦ ꯌꯥꯔꯔꯣꯏ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯌꯦꯁ ꯊꯥꯗꯣꯛꯈ꯭ꯔꯦ ꯉꯥꯡꯀꯥꯟꯗ ꯊꯥꯗꯣꯛꯄ ꯑꯣꯏꯔꯒꯗꯤ ꯈꯔ ꯐꯕ ꯍꯧꯖꯤꯛ ꯇꯣꯡꯉꯤꯕ ꯄꯩꯁꯥꯁꯦ ꯂꯨꯄꯥ 1,000ꯒ ꯆꯥꯡꯗꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯍꯧꯔꯦ ꯂꯨꯄꯥ ꯀꯌꯥꯗ ꯂꯩꯕ ꯂꯨꯄꯥ 90ꯒ 1ꯗ ꯂꯩꯕ ꯑꯗꯨꯒ ꯁ꯭ꯇꯣꯞ ꯂꯣꯁꯅ 90ꯗ ꯊꯥꯗꯣꯛꯏꯕ ꯑꯁꯤꯅ ꯂꯨꯄꯥ 90ꯒ 6ꯗ ꯊꯥꯗꯣꯛꯄꯅꯤ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤꯗꯒꯤ ꯁꯞꯄꯣꯔꯠ ꯂꯧꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯃꯊꯛꯂꯣꯝꯗ ꯀꯥꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯤꯗꯒꯤ ꯑꯃꯨꯛ ꯕꯥꯏ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯁꯤ ꯁꯤꯗꯒꯤ ꯀꯥꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯕꯥꯏ ꯇꯧꯕꯗ ꯄꯩꯁా ꯃꯥꯡꯉꯣꯏ ꯍꯥꯏꯕꯁꯤ ꯁꯅꯥꯃꯤꯁꯤꯡꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯅꯥꯃꯤꯁꯤꯡꯒꯤ ꯑꯍꯥꯟꯕ ꯇ꯭ꯔꯦꯠ ꯂꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 26 ꯇꯥꯔꯦ ꯄꯨꯡ 10ꯗ RBIꯒꯤ ꯑꯦꯅꯥꯎꯟꯁ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠ ꯑꯃꯨꯛ ꯆꯪꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ RBIꯒꯤ ꯑꯦꯅꯥꯎꯟꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯐꯥꯎꯗ ꯇꯣꯡꯉꯤꯕ ꯄꯩꯁꯥ ꯑꯁꯤ ꯂꯨꯄꯥ 5,000ꯒ 200ꯒꯤ ꯆꯥꯡꯗꯤ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯁꯦꯝꯕ ꯉꯝꯍꯧꯔꯦ ꯃꯥꯔꯀꯦꯠ ꯔꯦꯀꯣꯔꯠ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎ ꯌꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯁꯥꯎꯟꯗꯨ ꯄꯥꯎꯒ ꯐꯪꯖꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯕꯒꯤ ꯐꯔꯛ ꯇꯥꯔꯦ ꯉꯁꯤꯒꯤ RBIꯒꯤ ꯑꯦꯅꯥꯎꯟꯁꯁꯦ ꯀꯩꯁꯨꯃꯨꯛ ꯌꯥꯎꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝꯅ ꯐꯖꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯄ꯭ꯔꯣꯐꯤꯠ ꯁꯦꯝꯒꯦ ꯇꯧꯕ ꯑꯗꯨ ꯌꯥꯝꯅ ꯁꯦꯝꯍꯧꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯂꯨꯄꯥ 5,000ꯒꯤ ꯆꯥꯡꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯉꯝꯍꯧꯔꯦ ꯉꯁꯤ ꯃꯥꯔꯀꯦꯠ ꯑꯅꯤ ꯆꯪꯕ ꯃꯇꯝꯗ ꯑꯅꯤꯃꯛ ꯂꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯁꯦꯝꯕ ꯉꯝꯈꯤ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯗꯕ ꯊꯤꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯁꯅꯥꯃꯤꯁꯦꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯇꯣꯛ ꯁꯥꯟꯅꯕꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯔꯁꯤ